Tripuradagi Angel Chakma Kauba Maheroi Ama Dehradunda Yamna Tamthina Hatlamba Thawong adubu All Manipur Students Union yaningde phongdorakli asugumba thawong asina North East ladiba Maheroi singbo mainland India gi mioi singna kari fibam da yenglibage haibasu mayek sengna takle North East gi lakpa mioi singa sibu Chinese chinki haina lakna ba amade hanthana yengba amade nokna biba kaya asina awang nongpok lamdam gi mioi singbo hanthana yengli haiba mayek sengna takli asugumba thawong asina Article 14 15 amade 21 bu singnaba amani haidaba ngamloi maramaduna loop asina haidiba yamna tamthina hatlamba thawdok aduda chenaba mioi singi mathakta athubada faduna akanba action lokhatkadabani amadi apiba matamgi manungda investigation ama chathaduna achumba puthokadabani hairi miyamgi thabak tawriba aikhoina haidokkiba wafam ngakna chatpa ngamlaktaba amadi tawgani haigiba thabak thoram sing thabak oina pangthokpa miyamda utpa ngamlaktaba kaya asina maram oiraga praja singna aikhoida thamlamba thazaba kaya adu manglakpagi maram amu heli maramaduna praja singda thazaba pikiba commitment adu chap chana ngaktuna thabak oina tawraba matam adutata praja singna khoibu ikai khumnagadoribani haina kumbi kendra ge MLA S Prem Chandana phongdokre wafam singa se kumbi kendra ge manung chanba mafam kayada kendra adu gi praja kayada thaknaba afaba ising pi thaknaba paikhaliba jal jeevan mission gi makada NDB package number 9 gi makada mapalam gi tongan tongan ba company kayana paiduna thabak suriba water supply scheme singi fibam MLA S Prem Chandra luchingduna yeng sinba ki khongchat aduda leiram liba water supply scheme singi fibam adugi matangda MLA na pendaba wafam adu phongdok kibani yeng sin khongchat aduda PHED department Bishnupur ge executive engineer EEP Rambo mahaki staff sing Vishnu Prakash company के प्रोजेक्ट मैनेजर अमदी सब कंट्रैक्टर सिंह वांगू अमदी बोरायांगबी जेपी के हानगी प्रधान सिंह सु सरुक याखी खोंगचड अदुदा कुंबी सेटपुर संदन खोंग अवांग लेकाई वांगू मनिंग सबल हाउतक चिंगथक अमदी सलांग कोंजिल वाथालंबी दा पाइखलिबा वाटर सप्लाई स्कीम सिंह फिबम येंगसिनखी थबक से हाउदो अमगा अखोई मणिपुर दा करी इरांग थोकिगे हाबिसि अखोई म्याम अदुम खंगदन लायरपोनी अदुबु हाइबे याबा तबे याबसिंग दुदा अखोई तौदबन हाइबे याई हेना अखोई मरक्ता पंहाई हजेलक्पा मी साउनिंग होना मी नुआइतन होना फते अदि आई केंद्र की आई कॉन्स्टिट्यूएंसी अखोई लाकदवा मास फाबगी मनुंगदा आई पीपल सिंग मैक्सिमम अखोई सागलिबसिंग असि पीपल द अखोई सिंग पिथक अगनी हाइबी थाजबदुंग असि लांगमिनारिबा अखोई डिपार्टमेंट की मेकाइदगी थाजब थमे